Khurumjari Mami MITAM YouTube channel bu tabiriba listener khudingmakpu ahanbamaktada ikai khumnabaga loinana taramna okjari. Ngasi aina pujarakliba horror wari asibu tabiduna awabang ehaktang oirabasu kaukthokpa ngambre yingbiu. Adudi wari asi hojaraklage soi khilan khiba yaurabasu ngakpigani. Wari asi asengba thokhiba thodokta yumfam oiduna lijarakbani. West Bengal gi Haura hairiba district sige manung channa Ude Narayanpur hairiba kendra Unpur haina su khangnaba mafam amalai. Aigi ming Som Sahi kaujai aihak Uttar Mansari hairiba Unpur gi manung channa leiba yamna pikpa khungang amadagini. Ngasi aina lijagadauriba wari asi aigi ifamda 2016 da thokiba thodok amagi warini. Matam maduda aina leijariba khungang asi karisu yamna chaukhatlamde. Khungang adugi leinariba mawong lambi thongna jingbadu yamna faba oiramde. Aikhoigi khungang adugi oina mayamna chatnaba main road ama lei. Aikhoigi khungang adudagi main road aduda kilometer 3-4 muk chatlaga khungang macha ama sulairami. Adugi matungda khara amuk chatlaga khungang ama sulai. Asumna aikhoigi leiriba area aduda pulapna khungang 3 muk leirami. Ngasai aina panjakriba main road aduna khungang 3 asi samna halibani. Khungang 3 sigi marak tana lambi nakan nakanda phau cheng thana bagi lobuk ngaktani. Lambi sigi kilometer khudingi lobuk ta ising pinaba canal amamam adum thengnagani. Asumna canal leiriba jaga singasi nakandana Belambati haiduna saba khungi miyoi singna phamduna pothanaba famfam singsu leirami. Aikhoigi yum masina aina leijariba khungang adugi hek haugalakpa machindani. Aikhoigi khungang adu yauramdaida primary school macha ama su leirami. Matamduda aihak class 11 tamle. Maram asina high school tamnabagi damak aikhoigi khunggangdagi atopa khungang fauba nungtigi chathok chasin taubada tarami. Mamangda aina panjakriba primary school aduga aikhoigi yumgasi kilometer 1.5 muk lapnai. Marak sida lambigi nakalda lam macha amalai. Maduda khulgi mang leirami. Mang adugi akoiba aduda laikhidraba thawai kayagi imung singna lam machet leinaduna nungleingoi haiduna ningsing khubam sanarami. Ningsing khubam si sadaba yade haiba akaknaba niyamdi leite. Adubu leijaba ngamjaba imung singna lam machet leiduna sajabani. Ngamdaba singdi mang leiriba aduda mathau mangam tamak tawduna loishili. Mafamdo tulsi panbi su yamna hawi kari maramge tulsi panbi thawaingna tharibano haibadi khangde. Khungang sing phaunariba main road adu ayuk nungthilgi matamda nakan isang sangladuna yengbada adukki matik ing launa fajai. Adubu numit hek leithakhibaga mamshin khibaga lambi adu masak maong yam thina hongi. Ayuk nungthinda phajarabasu mamshin khrabadi itak laduna ichik chi. 2016 gi matamdadi lambi gi nakanda street lamp gumba karisu thanba nate. Aduna numidang pung 8 ka tashin khrabadi lambi aduda miyoi amakhak matomta chatpasi kaya tawnaramde. Lambi asigi matangda akhoi bokna thaina wari yamna libirami. Madudi khullaikai adugi sa san puthoraktuna lambigi nakanda leiriba lamhang sing aduda sajik pijanarami. Asumna lamhang aduda sajik pijaramduna thamlamba san sing aduna lamhang adudagi hendoraktuna lambi mayaida thoklakpa matamda garina thomduna accident thoklaga san kaya siba yaurami. Maduda sikriba san sing adugi thawaina lambi aduda tamnai haidana wari leiribani. Masibu Bengali maronda gaw bhut kawe. Asumna nungdangi matamda lambi asilanduna gari thaurakpa miyoi singna karomdagi thoklakpano khangdaba san kharana garigi matungda tanara e haidana wari su leiribani. Asumna tanarakpa asida gari khamduna yenglurabasu kanasu leiramloi. Machine nataba atopa lambi asigi wari kaya amasu aina takhre. Adubu aina ngasi lijagadauriba wari asidi ai isana hakthengna jarakhiba wari oigadoribani. Matamdo 2016 gi July gi matamni
Matamdu nong jutha oibana nongshu yamna kanna chuba haurakhi. Nongmagi numit amada nong marakta ay school da laktuna class yaurami. Asumna class ahumug yauraba matong lunch break tharakhi. Masidagi class dagi thoglaklaga ay lunch jage haidana canteen da lakhi. Asumna aina classroom dagi thokringaida aikhoi school gi chowkidar ama leibado aikhoi gi class da changaktuna aigi imanabada ai kai da chatkhre haidana hangi hai. Ai halaklaba matong school gi staff room da aikhoi gi biology gi oja gi manakta lao hairami haidana imanabana pau tamlakhe. Asumna aiso aikhoi gi biology gi oja dogi manakta prap lakhe. Biology gi oja aduna som senu ma phone torambani ngai hakpudi oire call back amta to urgent sumaline aikhoi ima se nongmata asumna oja da phone toraktabani adubu ngasidi urgent sumali kai na hairakpadudadi aisu ipa pakhatna aikhoi magi number duda dial prap tawshilami ahanba tawbada paikhalaklamde masidagi aisu pakhalakladuna amukka hanna tawshili handak mukti ima do paikhalai aduga aina kaidobe yaurage ma imana ibungo nangasidi computer class to chaluran school suti hek thabaga yumda halo aise school loiraga oja amagi mayumda imanaba amaga computer tamba chatlami nungtigi tawba class dinate hapta amada class ahumrak leibani ngasi asi class leiba numitai asumna computer class leiba numitsi ayumdagi phone purai adubu phone di school de allowed oidabana switch off thamjallaga class haudringaida oja da pishilamlaga class loiraba matung phone do lauraga computer class adu chatkadoribani nongmata school lepu class chatluranu haikandaba imana ngasi computer class yauranu hairakpadudadi aisu kari leirabano khandana hanglei mina kaidobe yaurage haisdi khumde kaigino ba ina class yauroidusing ase imana makha taraklami ibungo ngasi do main road ta braja tabada nupa hum sirene aduna nangna thengna halakpado ima pakhale aduna ngasidi class to yauranu suti hek thabaga yumdhalo aina hangi siri nupa hum do ima di khangbro imana khangde napabung na di khangi manak nakpa khul sidagi nupa ngaktane hai thodok sina low shuba lakpada thokpani aisu hoi hairam laga phone du thamle aduga aigi class da halagle asumna break matungi lemhauriba class ahum du yauraga school du suti tharaklame adubu ngasai imana call tawduna melakli bawado thawoi dabida ai yumda hanbagi mahutta computer tamnabagi damak ojagi mayumda imana baduga lakhi aikhoina school dagi tholakpa matamda kanna churamba nongdu kharadi patharakle masidagi aigi phone du lokthoktu switch off hanglaga imada call tawrami ima ngasi do khoi computer gi test leibani airi kaw inongonda haiba aduna class chatta bahaido jana nungairoi test to pithomaga dum yumda direct lage kem tawroi pakhat kanu ko thame ma asumna hairaga phone du thamlami computer ojagi mayum do aikhoi school dage minute 30 muk chatlaga lei asumna ojagi mayum yoraba matung test to thadoklam laga loiraduna aikhoi thoglakle matam do numidangi pung 9 muk taramle asumna amuk computer ojagi mayum dage aikhoi yum phawba halakpagi lambi si minute 30 dagina minute 35 phawba amuk janglibani sargi mayum dagi hek thoglakpaga nong churamdabadu makup khara khikpa horakhe yamna kanna chubadi nate titli ising chai ba horakpani asumna nong si kansalakjingai da chatlaurasi haidana imana baduga ibani su prap lakpa horami asumna minute 10 muk laklaba matung titli tamak churamba nongdo jam haidarakhe nongdu kanman khibana cycle thoba ngamsilaktre mangda kari leiri kanala e haiba udabana makha tana cycle adum thaudarabadi soidana accident thokpa tare haidana lambi gi matai amada thaijinduna khamlami tan chapchana pan dukan ama leirami maduda changsinduna nongai hak thuptuna lei asumna nong adu hangbra hangda adum chuduna leibadagide pung mapal tashilaklabana aina imanaba duda onshinduna bai adum thaugrase yanaba shinongji pakhangdoi mandre asumna pung mapan ga minute 10 muk chalakpa daida pan dukan mamang adudage thoglaktuna cycle adu tapna otuna thauba horai aigi imanaba dusu aiga yum thangnaba nate aikhoi gi hek mamangda leiriba khungang adudagini asumna minute 10 muk cycle adu thaurakpadadi imanabagi khungang du yauraduna makhoi gi leirak changma maduda
Imanaba adu haijilhaure. Makhoigi khungang adugi mamingna kadai pota kawi. Kadai potaga aikhoigi khungang dugana minute 10 dagina 15 muk chattuna leiribani. Asumna imanaba adusu leihaurabadudadi ai phone du lokthoktu pung yengi. Pung 7:30 muk taramle masidagi imada call tokshile. Ima, pabung do lambi bauta thadorakero ai okpa. Nongga chubasida lambi do lan batale. Imana, ibungo, napabung halaktrine. Yaubudi yaushilani. Nang cycle do yeng dana tapna thoro. Napabung ek halakpaga ai thadorage. Asumna phare haina duna ai su tanna lambi aduda cycle tapna thauba horai. Matamdu nongsu phanyamna pathagre nonglikta makhara khikli. Asumna mi itak laba imam laba lambi aduda itomta cycle thorakli. Asumna sum thorakpana aikhoigi khun yogadaba khara watlingaida leiba bank adugi manak yaushilakle. Bank adugi mapadudi maina ingan nganduna leiri. Bank adu heklanthakibadagidi lambi do karisu udre imamle. Masidagi aisu khoktak charaduna bank mamang aduda cycle si khamlaga akhoi pabung da call tawshilame. Pabung du call paikhalaklamde. Masidagi itomta murum sole. Pung 10 tarasibo aibu pabung lakpa ngai legi trotoisibo. Thenga thengjilakpa aduda kibasu khara horaklabani. Pungsu thengjilaklabani na pabung ngai duna leirabadi matamdu ayauba tare khalladuna phikau da yauriba earpiece to puthokladuna manakong da sat hapchili. Aduga phone gi flashlight to thalaga cycle du kanna thauba horakhe. Cycle du kanna otman banara karino nungshitsu yamna kanna sitlame. Nungsit to kanman khibana cycle gi speed tu khara hanthalame. Lambi gi matai da leiriba lawbuk tu mamman khibana karisu uramde. Aina uriba haibabu aigi flashlight na yauba ngamba jaga du khaktani. Asumna amamba singdu sumlan thorakpana somgi khungang adu yaushilaklamdaigi canal leiba jaga du yaushilaklamai. Aina mamang da su haijakhre madudi canal leiba jaga singsi lambi gi matai da belambati haiduna saba laikai mi phampham semduna lei haidana. Asumna phone gi flashlight tuna lambi matai gi mi phamnaba thariba bench aduda mangal khatang pirubadadi somna bench aduda kanagumba ama phamduna leibagi mami ama uraklame. Phone gi flashlight ki maingal adunadi phamliba adu kanano haiba masakti uba ngamlamde. Adubu kanano ma phamli haibadi khangi. Canal adu yaugadauba khatang ngairaba kanda nupagi phibam manba ma chenchat tawduna aigi mamangda prap lakpado aina uraklamkhe. Asumna nupa adu tapna nakshilakpana aigi mapa yaushilakpada aigi phone gi flashlight na nupa adu da yeibada nupa adu gi masak mawong maye khara sengna urakhe. Madudi nupa adu gi masak mawong phibam madu maina chakthek khibagi kahattuna leiri. Asumna nupa aduna aigi nakanda landuna chatkibada nupa adugi manamdu sahing mai thabagi manam nammi. Asumna nupa adu lanthokduna aigi mapa hendokre. Aisu ukriba mataw aduda khongdagi na kokpautu chungkiba khangaude. Adubu ukriba phibam adu amuk leithokduna phone gi flashlight che thanduna yengningbagi apamba pokte. Madugi thaunasu aingonda yauramde. Kirabasu kina thawna pumna makhomgatuna makhata na yumtabu yaurabadi haidana cycle adu otuna thauba horakhe. Asumna khara thauba hogalakpadadi canal leiriba jaga adu yaushilakle. Masidagi aigi flashlight na canal adugi nakanda leiriba bench aduda maingan phuruba matamdadi ngasai phamduna lehokhiba nupa adugi sakfamdu mayek shengna urakhe. Nupa adugi masa adu isingna pungluple kuina isingda tinglubagumna masado ikhui-khuijanduna ngawrok ngawna leiri. Adubu nupa aduda strange oiba mawang matawdi ude chumnagi mi ama adum phamduna leibadi mali. Asumna canal adudagi meter 50 muk thaudoraklaba matungda aigi maningromdagi bikas haina kanna kaurakpagi makhol ama tarakhe. Asumna kanna mi maming ama kaukibadudadi aisu wakhalda kari thokpa yauraba jatno haidana khalakhe. Kanano laurakli yengningmankhiduna cycle adu thorambadagi khangkham khami. Adubu aina cycle khamliba mafam asidi aina mamangda panjakhiba mang ama lei haikhiba jaga adu yauduna leiramkhe. Asumna maningdagi kaurakhribadu kanano yenge haidana phone gi flashlight aduga maningda onthorakpadadi aigi phone gi flashlight to matomta khangmut mutkhe.
ꯑꯩꯒꯤ ꯐꯣꯟꯁꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯤꯉꯩꯗ ꯀꯣꯜ ꯂꯥꯛꯂꯕꯗꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯠꯈꯤꯅꯤ꯫ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯃꯇꯣꯝꯇ ꯃꯨꯠꯈ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯣꯜ ꯂꯥꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯀꯣꯜꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯗꯨꯅ "ꯍꯜꯂꯣ? ꯍꯜꯂꯣ? ꯍꯜꯂꯣ ꯄꯥꯕꯨꯡ? ꯇꯥꯕ꯭ꯔꯣ ꯄꯥꯕꯨꯡ?" ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯑꯃꯨꯛ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯀꯣꯜꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯀꯣꯜꯗꯨ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯑꯩꯅ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯀꯣꯜꯗꯨꯗꯤ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯕꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯧꯔꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯀꯣꯜ ꯕꯦꯛ ꯇꯧꯔꯕꯁꯨ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯛꯂꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯧꯔꯔꯣꯏ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯟꯗꯨꯅ ꯉꯁꯥꯏ ꯀꯧꯔꯛꯈ꯭ꯔꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯝꯕꯤ ꯑꯗꯨ ꯏꯇꯥꯛ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯀꯤꯗꯤ ꯌꯥꯝꯅ ꯀꯤꯖꯔꯕꯅꯤ꯫ ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯃꯩ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦ, ꯂꯝꯕꯤ ꯃꯇꯥꯏꯗ ꯐꯝꯍꯧꯕ ꯉꯧꯔꯣꯛ ꯉꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦ꯫ ꯂꯝꯕꯤ ꯑꯗꯨꯅꯒ ꯃꯝꯕꯒ ꯑꯩꯅ ꯁꯥꯏꯀꯜ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯃꯪ ꯖꯒꯥꯒ ꯑꯣꯏꯕꯒ ꯄꯪꯀꯤꯗ ꯀꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯖꯒꯥ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯝ ꯊꯧꯔꯤꯉꯩꯗ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯀꯟꯅ ꯈꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯤꯡ ꯈꯤꯡꯂꯛꯄꯗꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯑꯃꯨꯛ ꯃꯨꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯁꯥꯏꯀꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯥꯝꯂꯨꯗ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨꯗꯤ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯈꯠꯇꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯁꯥꯏꯀꯜ ꯑꯗꯨ ꯑꯣꯠꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯍꯟꯗꯛꯃꯨꯛꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯅꯤ꯫ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯀꯧꯔꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯑꯣꯟ ꯇꯧꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯧꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯃꯤꯇꯔ 100ꯃꯨꯛ ꯍꯦꯟꯗꯣꯔꯛꯂꯕꯅꯤ꯫ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯎ ꯑꯃ ꯐꯩꯖꯤꯟꯗꯨꯅ ꯇꯨꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯤꯕ ꯎ ꯑꯗꯨ ꯌꯥꯝꯅ ꯑꯆꯧꯕ ꯎ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯍꯣꯏꯗ ꯁꯥꯏꯀꯜꯗꯩ ꯀꯨꯝꯊꯔꯒ ꯁꯥꯏꯀꯜꯁꯦ ꯊꯥꯡꯂꯒ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯆꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯥꯏꯀꯜ ꯊꯧꯔꯝꯕꯗꯒꯤ ꯀꯨꯝꯊꯔꯒ ꯁꯥꯏꯀꯜꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯐꯩꯗꯨꯅ ꯂꯩꯔꯤꯕ ꯎ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯩꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯥꯡꯗꯨꯅ ꯊꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕ ꯅꯥꯀꯟ ꯑꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯛꯂꯣꯝꯗꯅꯤ꯫ ꯑꯩꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯅ ꯎ ꯑꯗꯨꯒꯤ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯇ ꯌꯩꯔꯨꯕꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯍꯤ 11-12ꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯐꯤ ꯑꯃꯠꯇ ꯁꯦꯠꯇꯅ ꯍꯛꯆꯥꯡꯒꯤ ꯃꯊꯛ ꯊꯪꯕ ꯎꯟꯁꯥ ꯑꯗꯨꯁꯨ ꯀꯅꯥꯅꯣꯃꯅ ꯁꯦꯒꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯉꯛꯁꯪ ꯉꯥꯡꯅ ꯆꯣꯠ ꯆꯣꯠ ꯂꯥꯎꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯃꯤꯠ ꯑꯅꯤꯃꯛꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯒꯤ ꯃꯃꯤ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯕꯝꯁꯤ ꯎꯔꯨꯕꯗꯗꯤ ꯑꯩꯁꯨ ꯈꯪꯂꯒ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩ ꯌꯨꯝꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯏꯃꯥ ꯑꯃꯁꯨꯡ ꯄꯥꯕꯨꯡ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 1:30ꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯔ ꯁꯨꯝ ꯂꯥꯛꯄꯗ ꯀꯦꯅꯦꯜ ꯃꯄꯥ ꯍꯦꯟꯗꯣꯔꯛꯄ ꯑꯗꯥꯏꯗ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯕꯤꯀꯥꯁ ꯍꯥꯏꯅ ꯀꯧꯕ ꯃꯈꯣꯟ ꯑꯃ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯕꯤꯀꯥꯁ ꯍꯥꯏꯗꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯏꯗꯨ ꯁꯛꯐꯝ ꯑꯃ ꯑꯣꯟꯈꯤ꯫ ꯄꯥꯕꯨꯡꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯉꯁꯤ ꯕ꯭ꯔꯖ ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥ 3ꯗꯣ ꯃꯈꯣꯏ 3ꯒꯤ ꯃꯃꯤꯡꯗꯣ ꯕꯣꯂꯥ, ꯔꯥꯃꯦꯁ, ꯕꯤꯀꯥꯁ ꯀꯧꯕꯅꯤ꯫ ꯃꯅꯥꯛ ꯅꯛꯄꯒꯤ ꯂꯧꯕꯨꯛꯇꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯕ꯭ꯔꯖ ꯇꯥꯁꯜꯂꯛꯈ꯭ꯔꯤꯗꯣ꯫ ꯕ꯭ꯔꯖꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏ 3ꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯈꯠꯂꯛꯂꯒ ꯀꯦꯅꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯡ ꯈꯔ ꯊꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯅ ꯄꯥꯕꯨꯡꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯪꯉꯤ, ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯎ ꯑꯃ ꯐꯩꯗꯨꯅ ꯂꯩꯔꯝꯂꯤꯗꯨꯅ ꯀꯝꯗꯧꯕꯅꯣ? ꯃꯇꯣꯟꯗ ꯎꯟꯁꯥ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯩꯅ ꯎꯔꯛꯈꯤ꯫ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯥ ꯇꯥꯔꯛꯈꯤ, ꯀꯥꯏꯗꯩ ꯎꯅꯣ ꯅꯪꯅ ꯇꯨꯏ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯂꯝꯕꯤꯗ ꯎ ꯑꯃꯇ ꯐꯩꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯇꯤꯌꯦ꯫ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯒꯤ ꯃꯁꯤꯗꯤ ꯍꯦꯛꯇ ꯆꯠꯂꯒꯦꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯃꯤꯇꯔ 100ꯃꯨꯛ ꯍꯦꯟꯗꯣꯔꯛꯂꯒ ꯅꯪꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯋꯥꯟꯊꯔꯒ ꯇꯥꯔ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯗꯒꯤꯅꯤ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯊꯝꯃꯤꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯁꯤꯒꯤ ꯊꯧꯗꯣꯛꯇꯒꯤ ꯑꯩꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈ꯭ꯔꯦ꯫
Maram asina yumdagi mapan phauba thokpa kirami. Masidagi school, tuition na chingbasu amata chatrabani. Asumna hapta amuk break lauraba matung hanagi fibamda tapna hanjinba haurakhe. Masidagi school amuk hanna kaaba haurage haidana school kaaba hauraklami. School kaaba numit nini humni muk lairaba matung ay tumbada mang aphataba mangba manglaknabana chingba tauraklami. Mang aduda manglibasi school loiraga computer class yauraba matung mamlaba lambi aduda itomta yumda halaklibani haidana khongna laklami. Kadomdagino khangdaba tapli tauba isay amasu makhon pikna tai. Isay aduna isa si lamjingduna pubagum isay adu tariba makai khongsi tapna thangduna lakhi. Aigi mamangda nupa amasu chatli. Asumna lakpana phaiduna taraga leiramkhiba uwadugi manag yaushilakpada aina asengba ukriba unsa yaudaba angang adu mangdudasu urami. Asumna chap manaba mangasi numit marini mangani mangkhalakpadadi aisu kiraduna aikhoi ibokta aina mangliba mangadugi matangda wari lirami. Sidagi akhoi ibokna manak nakpada leiba Ishan Kumari Mata Temple hairiba laisang asida aibu puduna chatlami. Mafamduda leiramba maiba mana aingonda thokliba aina mangda uriba mayamdo liraba matungda jantra ama sibiraklami. Madudagi akhoi ibokna maiba duda onsillaga ado ibungo angang sina mamangda ui hairiba nupa macha sina kana oidoino. Masidagi amaiba aduna makha tarai. Nasu nupa na u phaijinduna leirami haiba mafamdo aduda 2007 adaida lambi gi bike accident yam sathina thokiba ma leibane. Bike thaurakliba nupa machani yamna chahi nauriba angangni kyam sathina soke haibada lambi da sitpadagi nupa macha adugi mathak thangba unsa sing adu loina shegai gibane. Madugi nupa macha aduni nangna nangi mangda inare e ui haidana hairibadu. Asumna aingonda thokriba thaudok sing adugi matungdagi aikhoigi khul adugi miyoi kharada aingonda thokliba sigumna chap manaba thaudok thokpa haurakhe. Masidagi laikai khun tanaraga mafam jaga aduda kali puja tokthokhlami. Asumna lai khoiram thokraba matungdagidi mafam aduda nupa macha adu ui haidana kanasu haina rakhidre. Aingonda thengnakhriba thokriba thaudok kayaduna aisu amama thengbada yumdagi chathokpa tawdre. Computer class adusu aikhoigi oja aduda phajana ngangnaraga ayukta oina onthoklami. Amaiba aduna pirakpa jantra adusu isada adumak sagonaduna chatli. Aigi wari format asibu nungaibiba tarabadi channel asibu mayamgi mamal yamlaba like, share, subscribe na chingba tawbiduna pukning thogatpiramu. Semdok haningba leirabasu comment gi khuthangda khanghanbirao ai soidana semdok nabagi tanja adu lojage. Nasigi oinadi matang swaida loisinjarage mathang amuk nungaiba akiba wari kaya puduna amuk lakjage. Thank you.